पाउसेद यमपम उइबमर उइब पाउ खरा अपडेट तौजरे Sheik Nurul Hassan sannaroising harao tayamna okkhre Mr. India da sarugyabat satpada angamba selgi mating su tawgani Sanakona bada mai onsilasi mission ki saruga mo ngasi NPP Manipur gi General Secretary oibata natana Kedrigau Assembly Constituency da intending candidate oiriba Sheik Nurul Hassan handak ta pangthokiba yangai mapan suba Mr. Manipur 2021 da mana phanglakraba Kedrigau ACG MD Fazirul Haq anisuba mana phanglaklaba sports physics amadi sakibor Yungkaibam 65 kg da anisuba mana phanglaklaba anibungasi maki sangkai da taramna opagi tharom ama pangthokre ngasi taramna okpaga loidana angamba sel ki mating pangkiba tharom aduga mari lenna Sheik Nurul Hassan hai sanakuna bada aikhoina mai onsindona tinjang kaijang daba khunai ama semgana na bahona ba mathau tai afaba khunai ama semna na bahona bada sanakuna baga asoba mateng pangle bodybuilder ani asina Mr. India da sarugya ba chatpagi flight ki ticket chu sponsor tawgani amadi angamba sel ki mateng su tawgani aike ngasi ki sanaroi opagi asamba tharom maduda Kimaran Sheik General Secretary IVR NPYF Manipur Nasiruddin Khan President KIY sinasingba miyu kyana sarugya ke atopa pau amadana affiliation amsung approval jawdaba college singdagi pirakpa certificate na registration tawge basing kaktakadabani akomlo China Institute of Medical Sciences Sinikon Branch Office Porompat Kanglei Park Medical and Nursing Institute Khurai Saraswati Institute of Management and Paramedical Sciences Pangai Imphal is the D.Pharm Sahi Ani course amsung B.Pharm Sahi Mari course Housing Institute ahum asigi matakta RDI tawruba matamda pahum adugi matangda ngasi nungtil akom block ki office da pamising ko unabada lobasigi joint secretary TS Balesona phangdokibada Harvard Institute ahum asi government da recognize tawrabra hangbada khangi natragada khangde habki mahutta 2021 ki March 22 da NOC pithoktuna PCI da online application for affiliation tawnar bakhangana order oina pirage anisubada Manipur State Pharmacy Council na NOC pirakraba matung PCI gi affiliation amri approval jawdana illegal and ethical oibamong da pharmacy college salaiduna asoba senpham khongkatuna satra wairiba oibising bo namthak tawduna chanaba yaroidaba certificate issue tawrabra habigi chingnaba leire loinana pharmacy college ama salaiba haibasi magi oifam thokpa nom mayam ama lei maduri sahi ama asida theory na pungkya oigani amadi practical na pungkya oigani amadi leiriba college adu properly equipped oibra habidi college adu gi oifam thokpa asoba amadi classroom laboratory library amasung faculty members sing asina singbane samna harvada medical college habisi professional course ne asigum labo professional course asibo approval amadi affiliation jawduna karamna salai ribanu habisane mangna makha taraduna college sing asina karamba amadi kadaidagi certificate issue tarungani haiba wangmayam amana thalle aroibada medical department dagi anglakliba halakliba response asi satisfactory oide maramasina department su thabai sina tawbina haijare tungda horliba angang singba mhanganaraba honabada akomlup kanglei pangna kedongoida tamina leithokloi aroibada medical department dagi halakliba response asi satisfactory oide maramasina department nasu thambai sina tawbina haijare tungda horliba angang singba mhanganaraba honabada akomlup kanglei pangna kedongoida tamina leithokloi department nasu asigum laba college asi lehendana honabiyu amadi khudom bit thilaba matungda thabak tobagi sanabi thadokpiyo affiliation amasung approval jawdaba college singdagi pirakpa natragana thadurokpa certificate na registration tawkibasing khangdoktuna kaktalagani aina demand tawke kaktatkedabani aina demand tawke atopa editorial gi kalam amadana corruption asi matamna purakpa chanabi amu oina khanakre nasi manipur gi fifum asi jamna nungnang ningai oire lampumba yenglupa matamda masimadi khara safari haiba amatosu yaudre Purubasina saktam mangsilapu khutong tiba thabu fangdabagi awafa draki laicet purubasin ki lan sansa thumjagi problem sing amadi masibo thengnabagi awaba kaya mayoknari politics kilam da yeglurubasu kangkhung chaire yalangwai dagi hingminarpa miyo kanglup sing marakta punna hingminabagi wakal thadokibagum tawre masina lebaki unity lehendre afabalengak lengba ngamdre India na pirakpa senthang munnabada purumasen gi marakta amadi aikhoi masel gi marakta Asok balanja oma thola kadore labage interest pudi masa gi proof interest namade masagi interest ni hena luna loruk pana ekoige national politics chinkup sana kaire labage losing basingsu labage khanba kana su yaudre labage yaifana ba tawbana thodang oigedaba politics ba senja thumja tawduna lantum tansinba asarom kana ke mauna hingnaba tawningba tawnaba khulai oina launa kre
masina lebak asi lusingba leitre amasung politics ki mayol leitraba lebak ama oire tasengna harbada ireipak asi politics ki lambi dadi malem ki lamjel dagi nan thaure kunai lon gi lamdasu sakut pa yaroi daba yauna kindare kunai gi lamsa sajat morality angak ba fangna leikha takre suningba nomningba gi masat mangkre humang man nungai bagi lamsat thadokre izat laina hingba ponsi mahing kaukre mingon dangak nonba heraktaba nibabu yamau nabu erakpa aikoina nibada haijan nonjaba wat nonom tawbada ikaiba phaunadre amaga amaga tengbang naduna nungsi chana ingtapna hingmina bagi wakhalo leitre masel gi marakda thajanaba social capital gi chang yamna nemle minam sori taunabagi angam chana bagi aigi bokana gadaba leirabadi tawhidaba thidana khudimak tawba ngambagi lichana kunai asigi masat oirakle corruption kunai gi luda tongda changkhre senja thumjana aikoi gi culture oirakle laiba gi losing basing nasu phongna corruption tawre miyam nasu corruption asi matamna purakpa kunai gi chanabi amini aina khanakre corruption kunai gi laingak lon siktat khre social responsibility logi khanba miyoi gi masing khuthek pa yare masina maram oiduna ngasidi manipur khunai corruption lakalaba nisana lakthuraba monrang churaba tahidaba uhaidaba tamthiraba social crime sinamic kangdana thoklaba tangdul aitaraba khunai ama oire laibang masa ja kaidobage aikoi khudimuk tunggi mirol gi damak jati asi gi damak amukta hangkata yengminasi khanthaminasi pi dongelna manipur police ki djp in charge oina thaupu hankhre manipur police ki director general of police djp LM Khawtiana Hawkiba December Tarada voluntary retirement lauduna thabakdage pothagrama matungda hangdur leriba DGP ki pharmacy hauzik DG prison oina thawporiba pidongel IPS MA 1987 bo DGP ki in charge oina ngasidagi thabak puhankre Manipur government ki mingda Department of Personnel Division DP ki joint secretary Anna Arambam ngasi thokiba order amagi matungina IPS B dongel bo Hauzik Manapuriba DG prison ki mathakta Manipur police force ki bako kariba DGP ki famchu in charge oina ponana ba haire afaspa Manipur like an thamjawani center zerol thokiba leite Armed Forces Special Powers Act afspa 1958 Manipur like an thamjawani kumja lising amaga sa panmarfu daki autuna Manipur da aspa chanarakpa awrakiba matam daki sahini forum asida Ministry of Home Affairs tamari leina notification amapoba thokiba leikidre National Newspaper Oiriba Hindu Pauseda Wafamasi report Toraduna. Hi, Haukiba Sahi Marirongi Mamangta Mafum Kradagi Ekasi Lokona Palokiba. Perevki Mayukta Assam Manipurna Lake. Hantak Nagaland Gi Mon District Misam Kaya Harkrabam Batunda Awangnopo State Singdagi. Abspa Lokanaba Yawam Lakivane. Awangnopo State Singda Kumza Lising Abgasam Payankini Pantaki Abspa Asi Janaba Hokiba Galoina. Destaviria the Labor Central Armed Police Forcing the Low Sigi Makada Mihatpa Pava Masung Warin Zawdram from Amada Tibum Bagi Ayaba Piribane. Armed Forces Special Power Ki Section 3 Subagi Makada Center Ki Ministry of Home Affairs Amasung State Legak Singta notification Tok Nabagi Mating Piri. Hauzuk Pabagi Ona Kumza Lising Amagasa Parmarfu Daki Auraka Afaspa Asimanifuda Chanadura Lagle. Haukiba Sahini for Asida Manipurda Aspa Sanhanabagi notification Amafawa Ministry of Home Affairs not Haukiba Ketre. Haukiba December the Chief Minister and Pirenda impaled the Fonkibo from Amata Manipur Dage. Afasba Lautuna Badi demand Taure. Masi Makatana Taxin Kigani Haiki State Nasiga on the Kumzalising and Ikongi December the Afaspa Sangbuki notification Toki Mado December Taragatareta Matam Loikarkani Aire. Hindu the Manipurgi Makok Thongba official Amana Fongtorak Pagi Wafum Paladun Hai Asigumba Piripasi MISA Tanadan Loba Yaba Nate Hana Assembly Segment Taritagi Lautokraba Matunta Makatana area Karagit Lautunaba Kanabalaye Adamoinamak Manmorda Best Oba Kulai Piper Kangup Singdagi Soba Kianba Kia Lady Masanayakasi Sang on the Bagi Maram Puhali Aina Pale Awnongpo State Sing Gi Manungda Manipurna Kulai Piper Lalo Wasinga Marirena Tautok Masing Quadi Yana Toke Kumza Lising Ani Kunda Tautok Mafudara Tarit Amasung Saliba Sahi Asigi Agas Pawda Tautok Humpudrani Toitoke Atopa Pau Amadana Logi Wamada Flat John Gani Ana Miam Dagi Sel Konganaba Honare Miyobra Jumling Guiding Tuna Lainabazum Chanaba Lamdong Magi Lasilaktaba Maram Orduna Vertical Oinamathol Wangna Saraga Ka Oina John Bagisanabi Ama Manipuda Pusinana Talang Tonaba Ure Tarangase Fava Amati Oi Adumapo Asoba Yum Saraga Ka when Miam the Chon Pivasi Kanagumba Amanatragana Company Aman Hector Towning Hainatopa Yade
ꯃꯁꯤꯒꯤꯗꯃꯛ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯔꯦꯒꯨꯂꯦꯇꯔꯤ ꯑꯣꯊꯣꯔꯤꯇꯤ RERA ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯌꯨꯝ ꯌꯣꯟꯕ ꯁꯥꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯌꯨꯝ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕ ꯂꯣꯟꯅ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯃꯔꯛ ꯐ꯭ꯂꯦꯠ ꯌꯣꯟꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤ ꯂꯣꯟꯅ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯌꯥꯕ ꯃꯑꯣꯡꯗ RERA ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯃꯊꯪ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯒꯗꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ RERA ꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯔꯒ ꯀꯥ ꯑꯣꯏꯅ ꯌꯣꯟꯕ ꯌꯥꯔꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯊꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯃꯔꯜ ꯃꯊꯨꯝ ꯗꯤꯄꯣꯖꯤꯠ ꯇꯧꯁꯤꯜꯂꯨꯔꯒ ꯀꯥꯏꯅꯊꯪꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯀꯨꯝꯖꯥ 2013ꯀꯤ ꯃꯥꯔꯆ 10ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯄꯥꯁ ꯇꯧꯈꯤꯕ ꯏꯌꯦꯛ ꯑꯃ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯃꯦ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯅꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯌꯦꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯛꯁꯟ 92ꯒꯤ ꯃꯅꯨꯡꯗ 52 ꯈꯛꯇꯃꯛ ꯆꯠꯅꯈꯤ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ ꯑꯃꯗꯒꯤ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛ ꯆꯠꯅꯕ ꯍꯧꯈꯤ ꯏꯌꯦꯛ ꯑꯁꯤ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯈꯨꯗꯤꯡꯃꯛꯅ ꯑꯀꯛꯅꯕ ꯔꯨꯜ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅꯁꯨ ꯀꯨꯝꯖꯥ 2013ꯒꯤ ꯑꯣꯛꯇꯣꯕꯔ 38ꯗ ꯍꯥꯎꯁꯤꯡ ꯑꯦꯟड ꯑꯔꯕꯥꯟ ꯄꯣꯚꯔꯇꯤ Alleviation ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯔꯨꯜ ꯁꯦꯝꯗꯨꯅ ꯐꯣꯡꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤ ꯆꯟꯗꯤꯒꯔ ꯂꯛꯁꯗꯤꯞ ꯗꯃꯟ ꯑꯦꯟ ꯗꯤꯌꯨ ꯗꯥꯗ꯭ꯔꯥ ꯑꯦꯟ ꯅꯒꯔ ꯍꯥꯚꯦꯂꯤ ꯑꯃꯁꯨꯡ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗꯁꯤꯡꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯆꯠꯅꯒꯅꯤ ꯍꯥꯏꯔꯦ ꯔꯨꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯂꯦꯠ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯑꯄꯨꯟꯕ ꯁꯦꯟꯐꯝꯒꯤ ꯆꯥꯗ 70 ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟ ꯑꯃꯗ ꯍꯥꯡꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨꯅ ꯐ꯭ꯂꯦꯠ ꯑꯗꯨ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯂꯝ ꯂꯩꯕꯅꯆꯤꯡꯕꯗ ꯁꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯐ꯭ꯂꯦꯠ ꯂꯩꯅꯅꯕ ꯑꯦꯗꯚꯥꯟꯁ ꯄꯤꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯗ 10ꯗꯒꯤ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯣꯏ ꯐ꯭ꯂꯦꯠ ꯂꯩꯒꯗꯕ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯗ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛट ꯑꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯌꯦꯡꯍꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯐ꯭ꯂꯦꯠ ꯂꯩꯕ ꯃꯇꯝꯗ ꯂꯩꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯔꯛꯇ ꯍꯣꯡꯗꯣꯛꯄ ꯌꯥꯔꯣꯏ ꯈꯦꯇ꯭ꯔꯤ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯑꯦꯁ ꯕꯤꯔ MLA ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇ꯭ꯔꯤꯕ꯭ꯌꯨꯅꯦꯜꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ 19ꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯦꯟ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯅꯥꯁꯝ ꯕꯤꯔ ꯉꯁꯤꯗꯒꯤ MLA ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯔꯦꯞ ꯄꯤꯗꯨꯅ ꯕꯨꯂꯦꯇꯤꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯁꯨꯄ꯭रीम कोर्ट था असगी निपान पीखिब जजमेंट अदुगी ओरिजिनल कॉपी मणिपुर लेजिस्लेटिव असेंबली सेक्रेटरीट ngasi mari lenabasin aduna zawlaklaba tungda MLA ahum haibadi Khetri Beren Sanasam Bhiram Basok Kaksing Hesigi Yankum Surchandra bo disqualify tawkibaga mari leina judgment adu assembly secretariat na thabak to onthokle ana mari lenabasin da khangan ke adumanamba Kaksing Hesigi Yankum Surchandra di High Court of Manipur da lakiba election petition ga mari leina case amada maithi kibadagi MLA oihitrabane court asina mahaki muhutta M Rameswar bo MLA oinkraba tungda Y Surchandra na Supreme Court singnake High Court ki order adu singna tharakpa special petition adu gi hearing sathaba haukrabari adubo disqualification tawre harapadagi court asina disqualification ki case loisilaba tungda amukana Supreme Court ta lakna ba khangen kibane miyuyama siraga lairamle Impal Cycle Lambigi Hangang Police Station Konba Hangang Thongda ngasi pung 10 makhai da nupa ama siraga lairamle Police ki pauna siraga lairamle pamiyoy adu masak maming khangba ngamdre miyoy adu siraga laire haiba pau ama fangbadagi Hangang Police team amana sangsin tuna yangsin baga loina UD case ama lawgatuna miyoy adu masak maming khangdokna ba madi postmortem gi damakta Janims kim bokta thamkhre aire Nagalam romdana Thonggal mapada bom lairamle Kaksing district ki manung chanba aduga mai Imphal Police Station konba sangmaijin khonok de leiba lakadoriba assembly mikhalda yanglam assembly constituency gi mere poina song thoragliba and sanjoy gi junggi thongal mapagi toril mapan da pokai tripa hand grenade amalairamle pawsen hai bom adunga sinungthil pung ahumrom thaba matamda laikai adugi alamana thengna rakhibani bom erambagi paw fangbadagi mai Imphal Police Station gi team amalaktuna yengnabada bom adugi liver yarum dabadagi lokulaga bom disposal squad sinakre haire Makatarapa atopa paw amadana CBSE exam da sathina nupi bu tuhatpa yawba uhangi matang da parliament da wathogoigre opposition mapan da thokre Congress President Sonia Gandhi na ngasi Central Board of Secondary Education CBSE gi tara soba class ki mairoi sing kidama question paper amada sathina nupi bu tuhatpa uhang amagi matang da parliament da opposition gi attack lusengre disobedience Oivis Iba Waiwata Adugidamakta opposition Kana Janing the Bafangtoragli Watogadugi Matanga Congress Nalusingduna Dravida Monitra Kasgam DMK then Union Muslim League IUML
National Congress Party NCP amasung National Conference के members na Lok Sabha dagi mapanta thoke sathi na nupi bu tuhatpagi PSS adu yaubda Sonia Gandhi na jira or manuda kandem tarudna wathoka do pugat ke amasung Narendra Modi government dagi lale ajna badi ban tawke PSS bombado asugumba kandem taningai oiba wakal yawi amasung madugi makada satnariba sathariba wangsing adu chap manaba wakal yaude CPS ina pangtok pamarweba examination amada sigumba sathi na nupi de tuhat pa masak yausilakpa sida ayang nakana objection tawi sir ayang mairoi sing mama pa sing oza sing amasung education sing nungnang pa sing adugi mathakda ayok su jauna janing da phongdokle education amasung testing gi standards da masira sathi de sonbadu le amasung pasi progressive amasung import society amage norm sing amasung principal pramaki meyoktani aina Sonia Gandhi na haike Manipur की म्यू अनि लुपा क्रोर अहंगलाक मरफू की सनागा कोनना असम दा फारे हौकी बथांग चनमित की नुमिदांग दा नागालैंड के हेक थंग नपदा लैबा असम की कार्बी अंगलोंग डिस्ट्रिक्ट दा लैबा मफम अमदा की मालेम की कठेन द लुपा क्रोर अहम लाख मरफू रोंगे मामल वेगदबा किलोग्राम निपॉन रोंग की सना बार निफो मपन के कोनन मणिपुर दगी म्यू अनि फारे अना एजेंसी दगी फंग पाव अमना आइरे पाव सना हाई हौकी बथांग चनमित की नुमिदांग दा कार्बी अंगलोंग डिस्ट्रिक्ट के दिलाई Tinia ligi akoi bada Assam police na sa awok sin check tawke tanjadu da chingne oiba mong da car registration number AS01 EB2350 amala ko ubadagi khamdra check tawke check tawba du lupa crore 3.8 rongi mamal oigada basana brat nifoga mapana du kari adu da losalaga puramba thenga kibani ana pawasina makhatare bakasan gi SDPO John Das na ai sana bar nifoga mapana du Vaget mari thokna hablaga gari adugi body de losilaga purambane saraga kona fara bamyu ani adudi state asidagi Prakash Basnet amadi Subhas best ko bamyu ni aiba masakhang bangam le aire arubida content singa sigi maroi ba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri ba punam pathaga sari channel asina tamta karabadi subscribe tawi dribesina subscribe tawi ramaloina like and share tawu zuga wi punam ba amukhana thaga sari